ꯃꯌꯥꯝ ꯑꯩ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯁꯝꯗ ꯍꯤꯌꯔ ꯄꯦꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯃꯁꯝ ꯌꯥꯝ ꯀꯦꯜꯂꯤꯅꯀꯣ ꯑꯗꯨꯗꯨꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁ ꯉꯥꯛꯇꯅꯦꯕꯀꯣ ꯕ꯭ꯔꯤꯡꯒ꯭ꯔꯥꯖ ꯁꯤꯀꯥꯀꯥꯏ ꯑꯥꯝꯂꯥ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯑꯐꯕ ꯀꯩꯅꯣꯅ ꯁꯦꯝꯃꯛꯄꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯀꯦꯞ 5ꯁꯦ ꯄꯦꯛ ꯑꯣꯏꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯃꯁ ꯃꯆꯥ ꯑꯃꯃꯝ ꯂꯧꯕꯤꯔꯒ ꯑꯗꯨꯝ ꯏꯁꯤꯡꯒ ꯇꯧꯔꯒ ꯁꯝꯈꯣꯡꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯝꯈꯣꯡꯗ ꯇꯩꯕꯤꯒꯗꯕꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯤꯁꯦ ꯂꯧꯊꯣꯛꯑꯒ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯁꯤꯌꯔ ꯇꯧꯅꯤꯡꯗꯅ ꯑꯗꯨꯝ ꯍꯥꯞꯄꯛꯄꯅꯦ ꯅꯣꯏꯅ ꯄꯥꯝꯕꯤꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯄꯝꯒꯦ ꯑꯗꯨꯒ ꯆꯪꯉꯒ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯊꯔꯣ ꯑꯗꯨꯒ ꯄꯥꯝꯕꯤꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯧꯕꯤꯔꯨꯔꯅꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯁꯝꯁꯦ ꯁꯤꯁꯤꯡꯁꯦ ꯂꯣꯏꯅ ꯑꯃꯃꯝꯇ ꯍꯥꯞꯄꯒ ꯏꯁꯤꯡꯅ ꯇꯧꯔꯒ ꯃꯤꯛꯁ ꯇꯧꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛ ꯏꯁꯤꯡꯅ ꯇꯧꯔꯒ ꯁꯦ ꯃꯤꯛꯁ ꯇꯧꯁꯜꯂꯅꯤ ꯑꯗꯨꯒ ꯂꯣ ꯕꯖꯦꯠꯀꯤ ꯍꯦꯟ ꯒ꯭ꯂꯞꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯔꯥꯡꯅ ꯇꯧꯔꯒ ꯍꯥꯞꯄꯦ ꯂꯩꯇꯕꯒꯤꯀꯣ ꯑꯗꯨꯗꯨꯅ ꯃꯈꯣꯡꯗ ꯃꯦꯟ ꯃꯔꯨ ꯍꯥꯏꯕꯨꯅꯦ ꯀꯔꯤꯝ ꯅꯠꯇꯦ ꯁꯝ ꯀꯦꯜꯂꯤꯁꯦ ꯁꯤꯒꯤ ꯃꯈꯣꯡꯗ ꯇꯩꯕꯤꯒꯗꯕꯅꯤ ꯁꯤ ꯁꯥꯏꯠ ꯏꯐꯦꯛ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯁꯝꯗꯣ ꯉꯥꯡꯅ ꯃꯁꯝ ꯍꯥꯏꯗꯤ ꯀꯥꯝꯕꯒꯤꯀꯣ ꯈꯔ ꯀꯦꯟꯕ ꯍꯧꯒꯠꯅꯁꯦ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯁꯦ ꯇꯨꯝꯊꯣꯛꯎꯗꯣꯏꯅꯤ ꯍꯧꯖꯤꯛ ꯉꯥꯛꯇꯪꯒꯤꯁꯤꯒ ꯊꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯃꯁꯝ ꯀꯪꯍꯟꯕꯁꯨ ꯑꯣꯏꯅ ꯆꯥꯛ ꯆꯥꯊꯣꯛꯑꯅꯦꯕꯀꯣ ꯃꯃꯥꯅ ꯆꯥꯛ ꯏꯟꯖꯥꯡꯁꯨ ꯔꯦꯗꯤ ꯇꯧꯅ ꯊꯔꯝꯃꯦ Few moments later. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯆꯠꯂꯅꯤ ꯄꯤꯕꯁꯦ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯥꯒꯤ ꯂꯤꯡꯛꯇꯣ ꯍꯥꯞꯆꯔꯝꯃꯒꯦ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯖꯔꯒ ꯑꯣ ꯈꯔ ꯄꯤꯛꯁꯜꯂꯦꯗ ꯑꯁꯤꯉꯩꯁꯤꯗꯤ ꯑꯗꯨꯝ ꯄꯥꯏꯖꯝꯃꯅꯤꯕꯣ ꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏꯔꯛꯄꯗ ꯃꯕꯨꯛꯁꯦ ꯌꯥꯎꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕ Khajaichun. ꯍꯤꯞꯄꯗ Bang. Ui. ꯃꯄꯥ ꯂꯥꯛꯑꯣ ꯀꯨꯇꯨ ꯀꯨꯇꯨ Masu tabi, na kai jatuh kanannya. Kai jatuh jam jatuh ya. Iya. Na kai jatuh ba. Jam jatuhnya. Mabukse khangamba amta yaudaba adumai toiba. Dere yang banyak ni. Tuh pendi, gari tuh ngatung meralim ka. Ramana. Lepas tahan ya ni. Makan ni lah dari pudar teman doi dah. Sebab bila saya imut orangnya. Saya dah tamu kurang ya. Dia ni kurang. Aku itu ni nak. Hayar bil ke bahari, hayar bil ke bahari. Kalau macam pino. Ay, dia bhek kutu kara ba. Boleh pulang teman. Jenny. Bye bye. Bye bye. Nang pai betul ingang pandoi ni. Terus. Jenny bye bye. Hugulu. Yang karem baru makai nama. ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯦ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯑꯩꯒꯤ ꯄꯣꯠꯆꯩ ꯄꯨꯔꯛꯄꯁꯤꯡꯗꯣ ꯑꯩ ꯂꯧꯊꯣꯛꯀꯦꯅ ꯇꯧꯏꯅꯦꯕꯀꯣ ꯑꯗꯨꯒ ꯂꯥꯛꯄꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯂꯥꯏ ꯈꯨꯔꯝꯕꯗꯨꯗꯤ ꯑꯩ ꯅꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯈꯨꯔꯝꯕ ꯆꯪꯉꯕꯅꯤꯅꯀꯣ ꯑꯗꯨꯒ ꯁꯤꯒ ꯃꯆꯥꯒꯤ ꯄꯤꯔꯛꯄ ꯆꯦꯡꯗꯣ ꯑꯩꯅ ꯏꯅꯦꯝꯕꯣꯛꯇ ꯆꯦꯡꯕꯨꯗ ꯍꯥꯞꯆꯜꯍꯜꯂꯦꯕꯀꯣ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯔꯗꯤ ꯐꯩ ꯍꯥꯏꯅ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩ ꯍꯥꯞꯆꯜꯍꯜꯂꯦ ꯑꯗꯨꯒ ꯁꯤꯁꯦ ꯃꯅꯝ ꯅꯝꯒꯗ꯭ꯔꯥ ꯑꯣ ꯏꯪꯊꯝꯊꯥꯅꯤꯅ ꯃꯌꯥꯝ ꯄꯨꯡꯁꯦ ꯄꯨꯡ 10:30 ꯇꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯄꯨꯡ ꯇꯧꯕꯤꯔꯤꯁꯤꯁꯦ ꯃꯈꯨꯠꯀ ꯍꯤꯛꯇꯣꯛꯀꯅꯤꯀꯣ ꯑꯩ ꯀꯤꯖꯩꯀꯣ ꯃꯅꯒ ꯅꯥꯅꯤꯅꯦ ꯕꯨꯔꯨ ꯂꯧꯊꯣꯛꯏꯕꯅꯦ ꯍꯅ ꯃꯣꯏ ꯀꯃꯥꯏꯅ ꯊꯣꯏꯕꯅꯣ ꯕꯨꯔꯨ ꯂꯧꯅ ꯃꯆꯥ ꯊꯣꯏꯕꯤ ꯃꯣꯏ ꯀꯃꯥꯏꯅ ꯊꯣꯏꯕ ꯕꯨꯔꯨ ꯂꯧꯅ ꯑꯌ ꯃꯣꯏꯒꯁꯦ ꯕꯨꯔꯨ ꯂꯧꯊꯣꯏꯕ ꯅꯪꯅ ꯃꯣꯏ ꯃꯈꯨꯠ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯃꯨꯛꯀ ꯌꯥꯏ
Mucho te viene. 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 The next day. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯇꯨꯝꯃꯒꯂꯦ ꯑꯗꯨꯒ ꯉꯔꯥꯡ ꯁꯟꯗꯥꯗꯣ ꯑꯩꯅ ꯂꯥꯛꯄꯒꯤ ꯍꯩꯔꯨꯛ ꯀꯠꯂꯦꯕꯀꯣ ꯑꯩ ꯅꯨꯡꯊꯤꯟꯗ ꯂꯥꯛꯄꯅꯤꯅꯅꯦ ꯑꯗꯨꯗꯨꯅ ꯑꯩ ꯁꯤꯒꯩꯁꯤꯒ ꯇꯨꯝꯃꯒꯂꯒ ꯑꯍꯥꯟꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯏ ꯇꯩꯅ ꯈꯣꯠꯅ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯁꯤꯅ ꯂꯥꯏꯒꯤ ꯙꯨꯞ ꯊꯥꯕꯒꯤ ꯇꯩꯔꯤꯅꯤ ꯑꯗꯨꯒ ꯉꯔꯥꯡ ꯀꯠꯂꯝꯕ ꯑꯩꯒꯤ ꯀꯩꯅꯣ ꯍꯩꯔꯨꯛ ꯂꯥꯂꯨꯛꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯒ ꯑꯗꯨꯒ ꯄꯇꯤꯠ ꯀꯩꯀꯥꯁꯦ ꯂꯧꯊꯣꯛꯑꯒ ꯐꯖꯅ ꯋꯥꯏ ꯇꯩꯊꯣꯛꯑꯦ ꯑꯗꯨꯒ ꯂꯩ ꯌꯦꯛꯑꯒ ꯅꯨꯃꯤꯠꯇ ꯂꯩ ꯀꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯍꯩꯔꯨꯛ ꯀꯠꯄꯗꯣ ꯀꯌꯥ ꯇꯧꯗꯦꯕꯀꯣ ꯅꯨꯃꯤꯠꯇ ꯑꯗꯣ ꯑꯗꯨꯅ ꯑꯩꯗꯤ ꯂꯩ ꯑꯗꯨꯝ ꯀꯠꯂꯦ ꯑꯗꯨꯒ ꯈꯤꯀꯤ ꯅꯨꯡꯀꯤ ꯍꯥꯡꯗꯣꯛꯑꯦ ꯏꯪꯊꯝꯊꯥꯅꯤꯅꯀꯣ ꯅꯨꯡꯁꯥ ꯈꯤꯇꯪ ꯈꯤꯇꯪ ꯁꯥꯔꯛꯄꯗꯣ ꯏꯃꯨꯡꯗ ꯆꯪꯍꯟꯅꯤꯡꯉꯦ ꯍꯥꯏꯅ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯗꯣ ꯆꯥ ꯑꯃꯨꯛ ꯂꯣꯜꯂꯦ ꯒꯦꯁ ꯊꯥꯡꯒꯠꯂꯒ ꯑꯗꯨꯒ ꯁꯤꯗ ꯆꯥ ꯃꯅꯥ ꯀꯔꯤ ꯀꯔꯥ ꯍꯥꯞꯆꯤꯜꯂꯅꯤ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯗꯤ ꯊꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯚꯥꯃꯣꯟꯗ ꯆꯠꯄꯒꯤ ꯀꯟꯅ ꯂꯣꯏꯁꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯚꯥꯃꯣꯟꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯇꯣꯏꯅꯤ ꯑꯗꯨꯒꯤ ꯐꯤꯔꯣꯟ ꯁꯨꯃꯥꯏꯅ ꯁꯦꯠꯅ ꯈꯣꯠꯅ ꯔꯦꯗꯤ ꯑꯣꯏꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯆꯥ ꯊꯣꯏꯁꯨ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯥꯗ ꯆꯠꯂꯒ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯃꯌꯥꯝꯗꯣ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯃꯤꯠ ꯌꯦꯛꯇ꯭ꯔꯦ ꯑꯗꯣ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯟꯕ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯆꯥ ꯊꯣꯏꯁꯨ ꯁꯤꯒ ꯔꯦꯗꯤ ꯑꯣꯏꯅ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯃꯈꯥꯗ ꯍꯩꯔꯨꯛ ꯀꯩꯀꯥ ꯇꯧꯔꯤ ꯑꯗꯣ ꯃꯌꯥꯝꯗꯣ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯚꯥꯃꯣꯟꯁꯦ ꯂꯥꯏ ꯈꯨꯔꯝꯃꯝꯗ꯭ꯔꯤꯕꯀꯣ ꯍꯥꯏꯗꯤ ꯄꯨꯖꯥ ꯇꯧꯕꯗ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯂꯥꯏ ꯄꯨꯖꯥ ꯇꯧꯕꯗꯣ ꯂꯣꯏꯗ꯭ꯔꯤꯕꯅꯤನ ꯑꯩꯈꯣꯏꯒꯤ ꯍꯩꯔꯨꯛꯁꯤꯡꯁꯦ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯒ ꯊꯝꯃꯦ ꯑꯗꯨꯒ ꯑꯩ ꯂꯥꯛꯑꯦ ꯂꯥꯏ ꯈꯨꯔꯝꯕꯒꯤ 피라미 나때 하이디 레이버지 영어. ꯆꯅꯨ ꯖꯣꯏ ꯇꯧꯔꯣ ꯑꯗꯨꯒ ꯅꯦꯇꯣ ꯅꯨꯡ ꯄꯝꯕꯤꯔꯦ ꯕꯣꯕꯣꯛ ꯅꯨꯡ ꯄꯝꯕꯤꯔꯦ ꯉꯥꯛꯇꯪ ꯂꯧꯊꯣꯛꯄꯤꯔꯗꯤ ꯐꯔꯦ ꯁꯧꯔꯩꯅ 마탕은 TV로나. 눈치대. 눈치대. ꯅꯣꯏꯗ ꯅꯣꯛꯀꯜꯂꯨ 눈치대네 마탕도 바자대네. 투투투. 라인나 바탕ꯗꯅ ꯕꯒꯤ. ꯈꯪꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯡꯊꯤꯟꯗ ꯄꯤꯖꯥ ꯑꯣꯔꯗꯔ ꯇꯧꯔꯒ ꯆꯥꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯔꯦ ꯃꯇꯨꯡꯗ ꯁꯤꯒꯤ ꯃꯇꯨꯡꯗ ꯀꯩꯀꯩ ꯇꯧꯕꯁꯤꯅ ꯍꯥꯞꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯤ ꯕꯥꯏ